ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤ ꯑꯩ ꯁ꯭ꯋꯤꯠ ꯆꯤꯀꯟ ꯄ꯭ꯂꯥꯎ ꯇꯧꯖꯒꯦ ꯇꯧꯕꯅꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯔꯦꯁꯤꯄꯤꯅꯤ ꯑꯗꯨꯒꯤ ꯕꯥꯁꯃꯇꯤ ꯔꯥꯏꯁ ꯀꯞ 2 ꯂꯧꯖꯔꯦ ꯑꯗꯨꯒ ꯃꯤꯅꯤꯠ 20 ꯇꯤꯡꯖꯔꯦ ꯇꯤꯡꯉꯤꯉꯩꯁꯤꯗ ꯑꯩꯅ ꯆꯅꯥ ꯑꯇꯤꯡꯕ ꯈꯔꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯒꯥꯖꯔꯗꯣ ꯑꯗꯨ ꯈꯔꯒ ngahak ngaure 70% muk thonge pura cookti taude 30% na ko akhoi horen plau do da hapa kanda thongbada munna ba ko atopa vegetable myam su hapa yai adusu si ani si na ko combination de amna chana bane ai 70% cook tore aduga amase thamgrani marak sida ai chicken che thongani chicken ge ghee chamas ani lore ko ma'am aduga tilhau khara soiraga hape kenta tai chanungnam singam ta hapoy aduga yi chicken khara hape chicken je ai gi se pawam khatani angang ani gi thonge to bani ma'am ko aduga chicken je minute 10 muk phajana cook tawrani khoina mai lei thabiraga ko khum jalaga ꯑꯩꯒꯤ ꯁꯤ ꯊꯣꯡꯉꯤꯉꯩꯁꯤꯗ ꯑꯩ ꯍꯣꯔꯦꯟ ꯃꯁꯥꯂꯥ ꯈꯔ ꯍꯥꯞꯆꯒꯅꯤ ꯑꯗꯨꯒꯤ ꯃꯁꯥꯂꯥ ꯈꯔ ꯔꯣꯁ ꯇꯧꯔꯅꯤ ꯑꯍꯥꯟꯕꯒꯤꯁꯤꯅ ꯖꯤꯔꯥ ꯃꯔꯨ ꯈꯔ ꯍꯥꯞꯄꯦ ꯏꯂꯥꯏꯆꯤ ꯈꯔ ꯀꯣ ꯑꯗꯨꯒ ꯁꯤꯅ ꯁꯤꯅꯥꯃꯣꯟ ꯈꯔ ꯑꯩꯈꯣꯏ ꯃꯩꯇꯩꯔꯣꯟꯗ ꯎꯁꯤꯡꯁꯥ ꯍꯥꯏꯕꯗꯣ ꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯣꯞꯇꯨꯅꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥ ꯆꯥꯕꯗꯒ ꯌꯥꯎꯕꯗꯣ ꯃꯅꯝ ꯅꯨꯡꯁꯤꯕꯤꯗꯣ ꯑꯗꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯐꯖꯅ ꯔꯣꯁ ꯇꯧꯔꯒ ꯒ꯭ꯔꯥꯏꯟ ꯇꯧꯔ ꯊꯝꯃꯅꯤꯀꯣ ꯑꯗꯨꯒꯤ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯆꯤꯅꯤ ꯆꯃꯁ 2 ꯂꯧꯔꯒ ꯀꯦꯔꯥꯃꯦꯂꯥꯏꯖ ꯇꯧꯅꯤ ꯁꯤ ꯍꯣꯔꯦꯟ ꯄ꯭ꯂꯥꯎꯗꯨꯗ ꯍꯥꯞꯄꯛꯇꯣꯏꯅꯦ ꯗꯥꯏꯔꯦꯛ ꯆꯤꯅꯤ ꯍꯥꯞꯄꯗꯤ ꯌꯥꯏ ꯑꯗꯣ ꯀꯦꯔꯥꯃꯦꯂꯥꯏꯖ ꯇꯧꯔꯒ ꯍꯥꯞꯄꯁꯤꯅ ꯄ꯭ꯂꯥꯎꯁꯦ ꯌꯥꯝ ꯍꯥꯎꯕ ꯍꯦꯟꯕꯅꯦ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯍꯥꯏꯗꯤ ꯀꯞ ꯃꯆꯥ ꯏꯁꯤꯡ ꯈꯔ ꯀꯣ ꯀꯞ 2ꯒꯨꯝꯕ ꯌꯥꯝ ꯑꯄꯤꯛꯄ ꯀꯞꯅꯤꯀꯣ ꯑꯗꯣ ꯈꯤꯇꯪ ꯃꯤꯛꯁ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯥꯁꯦ kitang lonbirani saina napsalaktana ba caramelize tawmini chini sing ngang bane du hausa hawbane ko aduga huji ai min phare ko chicken je ngouba aduga huji ki sugar ka isinga tawraga caramelize tawbudo hapchale aduga ngasai gi tinghiba gi basmati rice se som hapchale aduga phajana ko mix tawbirani adugi matungda ko aina ngasai ngaujagiba chana ga gajar ga se simu hapchalani ꯁꯤ ꯔꯦꯁꯤꯄꯤꯁꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯔꯒ ꯑꯗꯒꯤ ꯊꯣꯡꯕꯗꯁꯨ ꯀꯨꯏꯗꯕꯅꯦ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯕꯅꯦ ꯑꯗꯨꯒ ꯉꯁꯥꯏꯅ ꯁꯦꯝꯈꯤꯕ ꯃꯁꯥꯂꯥ ꯃꯌꯥꯝ ꯑꯃ ꯔꯣꯁ ꯇꯧꯔꯒ ꯒ꯭ꯔꯥꯏꯟ ꯇꯧꯔꯒ ꯊꯝꯕꯗꯣ ꯃꯁꯤ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤ ꯃꯁꯥꯂꯥ ꯃꯌꯥꯝ ꯍꯥꯞꯄꯁꯤꯅꯅꯦ ꯌꯥꯝ ꯐ꯭ꯂꯦꯕꯔ ꯍꯦꯟꯒꯠꯍꯟꯕꯅꯦ ꯃꯅꯝꯁꯨ ꯅꯨꯡꯁꯤꯕꯅꯦ ꯃꯌꯥꯝ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯃꯁꯥꯂꯥ ꯍꯥꯏꯇꯥꯔꯦ ꯊꯨꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗꯨ ꯌꯦꯡꯉꯒ ꯊꯥꯛꯄꯤꯔꯅꯤ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪꯒ ꯑꯩꯈꯣꯏꯒꯤ ꯍꯣꯔꯦꯟ ꯊꯣꯡꯅꯕꯒꯤꯀꯣ kitang ama isana yamna petpa kanbadu yengaga hapirani fazana otpiro sumaina aduga makhum khumjinbiro aduga ngha thongani ko ngha loira matungda ai hujisida morok powder kharaga khoigi kismis kharaga so hape aduga minute kun fazana thonge mayam yengu minute 20 minutes fazana laitharaga thongaba matungda ni ko manam yam nungsibane fazana khoina mo mix tawbirani ko manam yam nungsihe masala do mayam ai mathang thang loktaragni aduga khoigi mase chaba yare kaim hinjang yawdrasu adum chaba yabane mayamna hinjang ga chaninga su dum hinjang chabiyo do hinjang yawdrasu dare dum chaba yabane ko mayam hauba recipe healthy over recipe ni aduga ai khatang phadigom amani garnish tawjare maraksida moro tekpa hapasu angangumba charoida boidi ko kitang sana chabasu saraga thumbasu dum haubane ba ko ado yam sahanbadi kya hauro haidi maji sweet plau ni na ba ko मादो ऑनलाइन क्लास तौरी अदो इना मा सम टेस्ट तौहनगे मैम दसु सम उटके तौबनी अदो हाउब्रा हाउतबरा मा दस हाउब्रा
ꯑꯩ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯔꯦꯁꯤꯄꯤ ꯃꯊꯪ ꯑꯗꯨꯝ ꯊꯣꯡꯖꯔꯛꯀꯅꯤ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯃꯔꯝ ꯍꯥꯏꯗꯤ ꯃꯇꯥꯡ ꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯁꯨꯝ ꯇꯧꯖꯕꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯒꯤ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ